Mestibi mieng tabi besingbu nomaitem kazalna kurumjari. Hauzik until you pau pizari. Tongan ba skim taruk ngasi Chief Minister nong thongwam birena launch tawkre. Ngasi launch tawkraba skim sing adudi Chief Ministers ima nong thangne mayai fatengbang scheme. Chief Ministers Sport Person Livelihood Sport Scheme. Support Scheme, Chief Minister's Farmers Livelihood Support Scheme, Chief Minister's Kungang Ama Sanabung Ama Recognized Tribal Libraries with Digital Infrastructure Amadi College Pagat Hansing Mission Scheme Singni. Scheme Lautopagi Tharam Aduda Manipur Chief Minister Nongthongam Biren, Nauria Pakang Lakpa SCG, MLA Sorai Sam KB, Power Minister Thongam Bishwajit, Mahut Minister Yunam Kemchan, Youth Affairs and Sports Minister Konthaujam Govindas, Health and Family Welfare Minister Sapam Ranjan, Social Welfare Minister Haikam Dingo, Transport Minister Kasim Basum, Public Health Engineering and Consumer Affairs Minister Laisang Tem Susindro, Thamaiban SCG MLA Kumuksam Jokisan, Kumbi SC MLA Sanasam Pemchandra, Moirang SC MLA Thongam Santi Amandi, Lamlai SCG MLA Khongban Tabam, Ibom Sasu Tharom Aduda Saru Yaki. Tharom Aduga Mari Lenana Chief Minister and Birena Hai, Narang Laibak Tiba Todok Amada, Sindakadang Banda, Mioi Ama, Nongmai Maruna Panbadagi, Laiki Daba Siga Mari Lenana, Mafam Aduda, Akan Basaxen Tawang Amagaluna Tiba, Humbagi Tabak Tabasu Hore. Mihad Asida Janamba Sing Atuba Matamda Fana Balengaki Makadagi Kana Hotnagani Hari. Manipur da haukiba me ahumdagi hauduna thokliba irang asina maram oiduna yumgai maina tumna zakraba imung singda lengakna imung amamamda lupa lak ama pigani haina lauthokiba adu lakliba chahi lisingani kunmari gi January thadagi piba hauragani ngase launch tawriba scheme taru asi lakliba January thadagi thabak oina pakhatpa hauragani loyana National Food Security Act and FSA gi makada household singda hana fanglamba cheng adu makata na chahi manga ama amuk sangthana fanglagani haina su CM Birena phongdoki na tholopodo hangoi bulai amna madu maya makoi support to bio sungsoi soidana koi madu overcome to guni. So what is the status on the ongoing verification of in Kamjong area Ukhul Khamasom Kaka and even in More in the Saibol area, our team has already sent here and they are stationing there, and biometric is collecting and they are keeping in the camps. Okay. These evil elements trying to disturb the peace in the state, the both hill and the valley civil society organization, government machineries, the old Ima, Maira Paibis or youths, volunteers are trying to get and restore peace in the state of Manipur, both hill and the valley. But unfortunately, today's incident in Skandangban is highly condemnable, and we will not spare, and coming will be carry on till the culprit is arrested, and the nearest villages also has asked to calm all the area. And I appeal once again with the coming of the New Year's, and this is running the Christmas. Please let us leave violence. Let us come to the negotiating table and let us start dialogue. Lamsang SCG Manung Chanba Lamsang Police Station na konba mayang langjingdagi singdada kun ngaktu na leiba volunteer ama kukim leten singna ngasi nongalamdai da nongmai kaptharakpada panduna laikidre thodok adu kadangban amadi singdada kukiga thangnana leiba maitei kun manakta khul ngaktu na leiringai da ikhang khangaudana nongalamdai pung ahum makhairam tarakpada kukim leten singna nongmai ram kaya kapsilakpada panduna laikidabani haidi laikidraba volunteer adu mayang langjingdagi ningombam James chahi kuntra apokpa ningombam Nandeswar kawi mayum makai pandri mahak naharwal gi thodang pauseda chahi anirom reporter orami hairi mahak ki thawai yaudraba haksang Janems ki mokta thamkibaga loinana thodok adugi matangda kadangwan part 2 gi secretary elangbam ongbi santi na haikibada ngarang irang haurakpadagi hauna ngasi fawba kadangban fayeng singda kautruk senjam chirang na chingba mafam kaya da lariba maira paibi ima event singna tumba chawa khangdana khungak tuna lairi maru oina kadangban Part 2 da hana 22 Assam Rifles lairambadagi 32 Assam Rifles amadi CRPF su lairaba aduga State Force khara su lairiba sida makoina thausadaba mawong ulakpa
Ulakpadagi Gram Panchayat Mangada Leba Nahasingna Kulnganava Village Force Oina Sembani. Village Force Semba Sida Chowa Taudang Laramba James Ni Haiki. Loinana Sekmai Estige Minister Su Oriba Haikam Dingona Ngarang Kaktada Kambal Kontra Kak Piramki Asukwana Lariba Marak Asida Kukina Kudong Saba Laholiba Asi Pende. Maram Aduna Lengak na Irang Asi Atuba Matam Dalu Shimbiyo Lekidraba Jamski Asiba Haksang Lengaka Wari Sanadri Fawba Lauroi Haiki. Itu sulit apa? Itu sulit apa? Adanya siapa yang memang sulit? Kali kita temu terkadang mungkin nang lepas jaga sida. Kalau itu terkadang partu ki banggar sida mana nomai kapal lepas napa? Sida makanya yang lagi kali kita. Kau asal kita mati kuende. Makanya nggak kita tapi siapa yang lagi bawa moi memang orang nomai makanya tahu kali moi itu fahamkan nomai siapa memang tum dan mereka. Mana apa biar kau nak kau ki kulai cepat je tapi kau ki license kan sama ni payah kalau cepat. Ijazah sini sida. Numilang hingga. Lihat anak popap taraba kau kasih loin soal ini. Popap taraba macam sida kau ki lagi ba. Pijat sesari ba pijat sini. Sina ko na khunga ga lejaring amar se ko kin no me kapsa biranga si ko mo kaim ta haide kaim ta tokti sikari no khoi ki sangbai kendra ki minister oi ba digu ba bai waro ma hoi na ngasi ko khoi kai la kari ing jen dige ba si matam da ngarang khat akoi na haija ba takina sanagi kampal kon sa ka ngana khoi de bi e ngarang jo ayam ji ma khong de pali hai ko khong de pal bu ka ma na tong de no ju khoi miam ji chala ji ma khong de pal ga hing ma yai na no khoi khala ga ma ji lai ba ko adu ma tang da ngale ga lai tre na hai ra bani lai de hai kar mai to no ju di hai na tawre uji cooking tawri ba che koi chaya ning de saka biren pham thadok piu uji chola bani na iram dam isai chu chin lai ba ki dam ta ngak ba khun ngak ba ta ba chu de dama moina wajal ga cooking tawri che koi pam jadre saka biren pham thadok piu de bodi sel lai ba che koi jam me lama koi me lama ma ya pon ma taw de je koi asi bhag tang de bodi lok se jagi roi har ga ma si sidang khai seki Infal SP Dr. S. Ivomsa Singh IPS ki mieng makada Sawalmang Police Station gi Osina Luchingba Infal East Police 16 AR 18 AR 22 AR 32 AR 37 Battalion BSF 38 Battalion BSF amadi 4th Battalion CRPF ki apunba team amana ngasi ayu pung 8 tarakpada Laitan Pokpi Topki Mother Risk Line dagi Purumdikli Hill Fawba Combing Operation Sathakre Sathakiba Operation aduda kuki khutlai paiba singna sijinaramba bankar tarani thoi thugai khre loinana Gangpizang Village Room gi Purum Chingi nong subthang basarukta saramba bankar amadagi yamlaba khuchu khutlai sing phagatpa ngamkhre khuchu khutlai sing adudi CMZ ama number 36 hand grenade ama tube launching ring tarani thoi high sticker tarani thoi grenade caps mari number 36 hand grenade ariba makhal gi tarataru grenade ki ama mini flare green card kontra taruk ni operation adu ayuk pung 12 makhai tabada luisinki Directorate of Environment and Climate Change Government of Manipur gi lakadawriba chahi lising ani kunmari gi calendar ngasi Forest and Climate Change Minister Thongam Biswajitna haunabi matung inna phongkre calendar phongbagi tharom aduga mai leinana Forest and Climate Change Minister Thongam Biswajitna phongdorakpada Manipur da laiba tongan ba department khudingmaki magi bangi oiba tongan ba activity leizai mataw asugumna Environment and Climate Change ki su masagi oiba thodang kaya ama leiri malimgi miyamda mataw karamna mahausagi khal kahandana thamgani haibasi mipung khudingmakta khanganba mathau tai Manipur da mamangda lairamba mahausagi fibam nongma gi kaitharakpa asi kanaba hotnaba haibasi aikoi pumnamaki achoba thodang amani Manipur gi akoi fibamda ahongba kaya lakpanang aikoi masalgi marakta thooningdaba thodok kaya tholakpani masida miyamna akoibagi fibambu ningthina ngak senduna mahausagum nungsi sanaba lamdam ama lakadawriba chahi asidagi ohelese haina su phongdokhi atna internationally nationally aduga state wise da su thok da banate adu thokriba pot punamang singji aikoina ariba sahida loino phataba masina oikrasunu haiba wahaisi mipum kudamakta akoi khanbi bagalona na anauba sahi 2024 gi new year lakpa matam sida anauba wakhal galona na anauba shakti aduga makoi mapangan ganba manipur ama hena nungsi chanaba thokriba irang jene hena tungda lakadaba mirol amadi anauba sahi daita yamna akhoi strong oiba manipur ma seminabada wakhal tanana koi letanana peaceful oiba state ama lakpa oisinu haise ai masi punamak simyam khudimakta every khudimakta every mipum khudimakta akhona wish tawjagalona environment Director of University and Higher Education Government of Manipur gi miang makhada IQAC School of Women's College
Nambolna Sinduna Perspective Education Pedagogy Question Setting and Evaluation under NAP 2020 Haiba Hiramda Numitari Nitsagadaba Faculty Development Program Ama College Asigi Indo Hall da ngasi hudokre. Tharom adu the University and Higher Education Government of Manipur gi Additional Director P. Santikumar Singh, Moirang College ki Principal Dr. Rahizuddin Sheikh, S. Kula Women's College ki IKK Coordinator K.S. Napoleon Singh, Department of Manipuri Head N. Joykumar Singh, S. Kula Women's College ki Principal Dr. W. Robindro Singh na athoiba Mithulan Singh oina saru yaki. Tharamdu the Department of Biotechnology ki Head Dr. L. Isori na Tharamgi nungi oiba warwal thamki. Tharamga mari leinana College asigi Principal Dr. W. Robindro Singh na phongdokhibada NAP gi makhada pangthokliba program asina oja sing asi hena quality leiba amadi oja sing na angang sing laina lairik takpi tambiba ngamlagani. Numi 8 ni gi program asi yauraba oja sing na angang sing sembada mapung fana afaba samas ama purakpada achoba mateng oigani khali haiki. The Director of University and Higher Education na chauna sponsor tawbiba aduna akoina masi sinbang ngamjabani aduna masigi program sida hek noi baganda oja sing si aina khanjabasi ayambna National Education Policy gi 2020 gi lakpasida akoi su loina ba khara hena ting launa oja sing gyan laina angang sing semada apung phana samaj ama sengolakpada akoina lohum thokpa daita akoi educational sector omdagi akoigi full support to lobungam na bagidang ta haidana siguma program si sinjabani. DFO Bisnupur amadi Assistant Conservator of Forest Sukham Ratangkumar gi mieng makhada Divisional Forest Office Bisnupur Green Brigade Manipur Global Science Club Khoizuman Green Universal Foundation Isok Apunba Club na punna khosamna sinduna nomagi oiba anti poaching drive ama isok makhada leiba jawalam jaw amadi Loktak Pat ki khongmanda leiba pat macha singda ngasi anti poaching drive sathakre. Drive adu the Assistant Conservator of Forest Sukham Ratangkumar Green Brigade Manipur gi founder Elangbom Premjit Green Universal Foundation gi President Dr. Huidrom Roman Isok Apunba Club ki volunteer sing amadi Bisnupur Forest Division gi staff sing su saru yaki basingna jawalam jaw amadi Loktak Pat ki akoibada leiba pat macha singda koina satuna lamlam ki sa uchek sing phanaba lang thakpara koina satuna thiki amadi thingnaba mioi singda uchek lang thaktanaba wari saki ACF Sukham Ratangkumar na phongdokhibada isok makhagi jawalam jawgi mafam kharada lona lang thaktuna lamlaki sa uchek sing phanaba lang thakle amadi sadan bagi thabak sathari haiba Pau Fongbadagi drive asi sathabani masi makhata na tobiganu karigumba thinarabadi aingi oiba chairak phangani haiki sa uchek hatpa adu hu thaktuna hanana bo khonaba sugumba singase ngasidagi topiro karigumba thengnaba taradi akoi forest ki oiba aingi matungina matik sabadandi pijagani haiba phomje thamjaraga koi leiriba surrounding the leiriba Loktak amati Loktak ke koi leiriba praja singna akoi hatpa khotpagi lamhen tuemba leiragasu mayam thangnariba leiriba kaiguma khangbiba yauragadi forest department da pau pibiduna moibu matam jana koigi phaba punbada ntaga tawdana bo khonabada akoi achago thawdang logjage haiba wapam tamda anti poaching drive ki saru ama oina ngasi isoki site ta hauzik fawada uchek lang tara mai thadokre hairi Matang asada nungthilge pau sanok sabalushin jare imestibi mieng tabiri basingbu amuka na kurumjari.